Khurramjari. Handak Taliba 3 days workshop for children on Manipur folk song, Vietnam, Chumarang Sai, Lakipur Lakuna, Lakipur Ki, Kasari Yang Mayam, Chumarang Yang workshops di Mataga, Tauraga, Yang Sim, kami takut lah, sini kami takut cari. Jadi Hanoi na, ini kan sakoi na jadi ni sini. You as a person, na individual mo na. Orang tu yang sih kita mana nang tham juga vision sekali, nang paham sekali, nang dream sekali. Han boy na my happiness is children. I di angam capi kan lagi so angam lena bisa pame. Then still now I can say I have lots of children wherever I go. Aduga I give vision say I want them to be independent. Moi ki mind the pressure le hendaba. Aduga moi ki angang ko din mag inborn talent na moi na mag yaur ka pogle whether in the field of dance or music or any kind of profession or any kind of field. Aduda I di moi na tawning badu parents sing na or guardians sing na full support of hanin na traga di angang sing do jikti depression la pa se pi kan de gi haure nga macha da gi so I mo the independent le hiningi and lyrics to Gadavani and extracurricular activities मैम से तो होने Gadavani अदुदा pressure पे भी दबा so my dream for them is I want them to be independent and do what they feel like from their heart. Thank you very much. Ani shiba question sini handa ki workshop sih kemari lena na workshop se masih hard day ni last day ni workshop se tahu guru matunda nang na feel tahu jawab ayo tu nang kambiram and feel tahu bese ani thok na khai do ge khan nungai ta busu yawi nungai ta pada hire ge di angang sing sida phangbam thokpa makhoi na phangbam thokpa facilities hoira makhoi da phangbam thokpa phanglam da bese sima nungai jade habidi hoi phangvam thoi hire su phangvam thokpagi way like khangdabani na phangdabani aduga nungai ba ma hire ga di aina imit makna uhorabani na smaina si tawya habidi engonda ke haiga will and power ama pu se aduga aina ngamjaba makai so aina mu halaga ai gi taw thokpa tawya ba ngam ma tin chi pangi na khane and then speechless because I didn't expect angang sukutik lakani ha bathazade hazikti angang sing se folk hire gadi kitang na thaiba dumaina tawba hadi ari bagini khanma myam su yawe aduga pisak myam lakpase asimuk nungai ba laitre because it impressed me a lot aduga sukimatik harawe maramdi aina su angang macha ama groom tawge mi ama phange hire di pisak pi ngai tagi senga damna chawro mapung marai pharaba mature oiraba mi de akoina advice tawraga su mokoi gi mind fully grown tawgramni na akoina hire ga su phai khaga su mokoi gi perspective ama leizagreba aduna angang macha dagi sem horaga di akoina advice tawbada wa haibada mokoi da ya de phai phadi myam ta hoba ngambi opportunity dos da handak phanghowe last aji hegu lei be ingang sing nasi workshop to jawar be ingang sing amit natraga ingang mayam sing loina nangi advice kuma lei ba as a person into the field advice sayo na imong advice ka pide but still be your higher gadi it's not an advice but it's like the opinion mo ina I don't want to give to the children because they are still young. I don't know, mokoi bu yokpi ba mokoi gi mama ipa mokoi gi tadaw pu machi sing mokoi na angang se phajana understand tawbi ba tawbi yo haizani ne maramdi yumda tammaga hakadune the family sing the first school ni ko aduna angang sing na pami se mangonda laiba quality mangonda laiba talent se kaino do moina khambiraga adugi matuni na mokoi da mokoi gi lambi sembada full support tawbiyo aduga moina pamdaba thawak hadi nang angang na pamdaba haise samna haraga maths pamdaba just pass over and khangano haraga yam easily life the happy lehenda adu Thank you very much. Thank you very much.
ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥ ꯃꯉꯥꯟ ꯁꯅꯥꯕꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯟꯗꯛꯀꯤ 3 days workshop for children on Manipuri folk song ꯄꯦꯅꯥ ꯑꯃꯁꯨꯡ ꯋꯥꯔꯥꯡ ꯁꯥꯏ ꯂꯛꯈꯤꯄꯨꯔꯒꯤ ꯏꯕꯣꯗꯣ ꯇꯣꯉꯥꯟ ꯊꯧꯒꯜꯃꯛꯇ ꯂꯣꯏꯅ ꯂꯥꯏꯕꯨꯏꯅ ꯁꯤꯟꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯏꯗꯣꯛꯐꯝꯅꯦꯅ ꯈꯟꯖꯩ ꯑꯁꯤꯒ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯐꯪꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯅ ꯑꯣꯖꯥꯗ ꯋꯥꯍꯪ ꯑꯃꯇꯪ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯣꯖꯥꯗꯒꯤ ꯈꯪꯅꯤꯡꯉꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯀꯜꯆꯔ ꯍꯥꯏꯕꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯃꯥꯖ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯁꯃꯥꯖ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯀꯟꯇꯦꯛꯁꯁꯤꯒꯗꯤ ꯑꯁꯤ ꯀꯔꯤ ꯀꯅꯦꯛꯁꯟ ꯂꯩꯒꯦ ꯀꯔꯤ ꯔꯤꯂꯦꯁꯟ ꯊꯝꯕꯤꯔꯝꯃꯣ ꯀꯜꯆꯔ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯆꯥꯎꯈ꯭ꯔꯦ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯑꯔꯤꯕ ꯈꯨꯟꯅꯥꯏꯔꯣꯜꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯇꯝꯁꯤꯗ ꯆꯠꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯁꯦꯠꯅꯔꯤꯕ ꯁꯛꯏꯕ ꯆꯣꯡꯉꯤꯕ ꯄꯨꯝꯅꯃꯛꯁꯦ ꯀꯜꯆꯔꯒꯤ ꯃꯅꯨꯡꯗ ꯆꯟꯈ꯭ꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯐꯣꯛ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤꯟ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯋꯥꯍꯟꯊꯣꯛ ꯍꯥꯏꯖꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯁꯤꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯕꯨ ꯃꯁꯛ ꯇꯥꯛꯄ ꯌꯥꯔꯤꯕ ꯈꯨꯟꯅꯥꯏꯁꯤꯕꯨ ꯃꯁꯛ ꯇꯥꯛꯄ ꯌꯥꯔꯤꯕꯁꯦ ꯀꯜꯆꯔꯒꯤ ꯑꯦꯁꯄꯦꯛ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯌꯨꯝꯂꯩ ꯀꯩꯔꯣꯜ ꯐꯤꯖꯦꯠ ꯆꯛꯆꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯁꯤꯗ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯏꯁꯩ ꯖꯒꯣꯏ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅ ꯌꯥꯎꯔꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒ ꯄꯥꯡꯊꯣꯛꯆꯔꯤꯕ ꯐꯣꯛ ꯀꯜꯆꯔꯒꯤ ꯀꯟꯁꯦꯞꯁꯤ ꯃꯣꯁꯂꯤ ꯑꯩꯈꯣꯏ ꯖꯒꯣꯏ ꯏꯁꯩꯅꯤ ꯖꯒꯣꯏ ꯏꯁꯩ ꯍꯥꯏꯁꯦ ꯄꯔꯐꯣꯔꯃꯦꯇꯤꯞ ꯑꯥꯔꯠꯁꯤꯡꯁꯦ ꯑꯗꯨꯅ ꯄꯔꯐꯣꯔꯃꯦꯇꯤꯞ ꯑꯥꯔꯠꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯖꯔꯒꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯑꯔꯤꯕ ꯄꯔꯐꯣꯔꯃꯦꯇꯤꯞ ꯑꯥꯔꯠꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯊꯥꯖꯖꯔꯒ ꯂꯥꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯕꯩꯁꯅꯕꯤꯖꯝ ꯄꯦꯔꯤꯌꯠꯀꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤ ꯍꯤꯁꯇꯣꯔꯤꯛ ꯄꯦꯔꯤꯌꯠꯇꯒꯤꯅ ꯄ꯭ꯔꯤ ꯕꯩꯁꯅꯕꯤꯖꯝ ꯄꯦꯔꯤꯌꯠ ꯁꯤꯐꯥꯎꯁꯤꯗ ꯂꯩꯕꯁꯤ ꯑꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯤꯕ ꯑꯦꯟꯁꯦꯟ ꯑꯥꯔꯠ ꯐꯣꯝꯅꯦꯅ ꯑꯩꯈꯣꯏꯅ ꯊꯥꯖꯖꯩ ꯑꯗꯣ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤꯗ ꯑꯌꯥꯝꯕ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯕꯅꯤ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗꯁꯨ ꯐꯅꯌꯥꯝꯅ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯑꯔꯤꯕ ꯃꯇꯝꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯏꯁꯩꯗ ꯁꯩꯔꯦꯡꯗ ꯄꯔꯐꯣꯔꯃꯦꯟꯁꯇ ꯈꯔ ꯍꯥꯞꯇꯨꯅ ꯌꯥꯎꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯏꯁꯩ ꯁꯩꯍꯦꯛ ꯁꯩꯗꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯁꯤꯗ ꯆꯠꯅꯔꯤꯕ ꯅꯨꯡꯗ ꯆꯦꯜꯂꯤꯕ ꯋꯥꯍꯟꯊꯣꯛ ꯃꯌꯥꯝꯒꯁꯦ ꯄꯥꯎꯔꯧ ꯑꯣꯏꯅ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯄꯥꯟꯊꯩ ꯑꯣꯏꯅ ꯊꯝꯃꯕꯁꯤꯡꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯁꯩ ꯑꯣꯏꯅ ꯄꯔꯐꯣꯔꯝ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯟꯅꯥꯏꯁꯤꯡꯁꯦ ꯑꯔꯤꯕ ꯃꯇꯝꯗ ꯀꯔꯤ ꯆꯠꯅꯔꯝꯃꯤ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯔꯝꯕ ꯐꯤꯖꯦꯠ ꯆꯛꯆꯥ ꯀꯔꯝꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯀꯔꯝꯕ ꯆꯛꯆꯥ ꯌꯨꯊꯛ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯁꯩꯁꯛ ꯁꯩꯗꯥꯁꯤꯡꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯌꯥꯎꯗꯨꯅ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯣ ꯃꯁꯤꯒꯤꯁꯤ ꯉꯁꯥꯏꯒꯤ ꯐꯣꯛꯁꯤꯒ ꯀꯜꯆꯔꯁꯤꯒ ꯑꯅꯤꯒꯤ ꯃꯔꯛꯁꯤꯗ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯕ ꯑꯁꯤꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯈꯣꯏꯒꯤ ꯁꯛ ꯇꯥꯛꯄꯗꯁꯨ ꯌꯥꯎꯕ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯔꯣꯜ ꯍꯧꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯉꯁꯤ ꯁꯥꯏꯟꯇꯤꯐꯤꯛ ꯋꯥꯔꯜꯗ ꯑꯦꯀꯥꯗꯦꯃꯤꯀꯦꯜ ꯆꯪꯁꯤꯜꯂꯛꯄꯁꯤ ꯃꯤꯑꯣꯏꯕ ꯀꯔꯝꯍꯥꯏꯅ ꯍꯧꯔꯛꯀꯦꯁꯦ ꯊꯤꯕ ꯂꯦꯞꯇ꯭ꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯗꯨ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯡꯒꯤ ꯄꯦꯅꯥꯒꯤ ꯏꯁꯩꯗ ꯑꯣꯏꯔꯣ ꯂꯥꯏ ꯍꯔꯥꯎꯕ ꯏꯁꯩꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯁꯛꯇꯅ ꯑꯗꯨꯝ ꯉꯁꯤꯐꯥꯎ ꯆꯠꯊꯔ ꯂꯥꯛꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅꯦ ꯍꯥꯏꯗꯅ ꯆꯥꯎꯊꯣꯛꯆꯕꯗ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯁꯤꯒꯨꯝꯕ ꯏꯁꯩ ꯑꯃꯈꯛ ꯆꯍꯤ ꯂꯤꯁꯥꯡꯁꯤꯅ ꯁꯛꯇꯅ ꯍꯧꯖꯤꯛꯐꯥꯎ ꯁꯛꯇꯅ ꯂꯩꯔꯤ ꯀꯥꯏꯅ ꯍꯥꯏꯕꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕ ꯃꯗꯨꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯀꯟꯁꯦꯞꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯎꯖꯔꯤꯕ ꯐꯣꯛ ꯑꯃꯁꯨꯡ ꯀꯜꯆꯔꯒꯤ ꯃꯊꯪꯁꯤꯅ ꯑꯁꯤ ꯆꯠꯊꯔꯤꯕ ꯋꯥꯔꯛꯁꯣꯞꯁꯤꯒꯤ ꯑꯣꯕꯖꯦꯛꯇꯤꯞꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯑꯣꯖꯥ ꯍꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯑꯃꯁꯨꯡ ꯄ꯭ꯔꯣꯁꯄꯦꯛ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯅ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯌꯥꯝꯕꯅꯁꯨ ꯌꯥꯝ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯍꯧꯈꯤꯕ 2016ꯗ ꯑꯩꯈꯣꯏꯅ ꯑꯁꯥꯝꯒꯤ ꯃꯐꯝꯁꯤꯡ ꯍꯣꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯃꯅꯤꯄꯨꯔꯤ ꯇꯥꯕ ꯈꯨꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃ꯭ꯌꯥꯟꯃꯥꯔꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯗꯁꯨ ꯑꯩꯈꯣꯏ ꯂꯥꯏꯍꯩꯒꯨꯅ ꯁꯝꯅꯗꯨꯅ ꯋꯥꯔꯤ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯇꯧꯕ ꯌꯥꯎꯈ꯭ꯔꯒꯁꯨ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝꯒꯤ ꯃꯐꯝꯁꯤꯡꯗꯤ 2016ꯗ ꯔꯤꯖꯨꯃꯤꯅꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯐꯣꯛ ꯀꯜꯆꯔ ꯏꯟ ꯑꯁꯥꯝ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯈꯤꯕꯁꯦ ꯃꯅꯤꯄꯨꯔꯗ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯟꯅꯥꯏꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯔꯤꯕ ꯁꯩꯁꯛ ꯁꯩꯗꯥ ꯖꯒꯣꯏ ꯏꯁꯩ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏ ꯐꯣꯛ ꯀꯜꯆꯔꯒꯤ ꯀꯩꯅꯣꯁꯦ ꯃꯤ ꯈꯔ ꯁꯥꯝꯊꯅ ꯌꯥꯝ ꯁꯣꯟꯊꯅ ꯂꯩꯔꯝꯕꯗꯧꯅ ꯑꯩꯈꯣꯏꯗ ꯐꯤꯜ ꯇꯧꯖꯔꯨꯔꯦ ꯃꯗꯨꯒꯤ ꯃꯃꯤ ꯁꯥꯝꯊꯔꯛꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯍꯣꯏ ꯃꯥꯒꯤ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯇ꯭ꯔꯦꯟꯁ ꯃꯌꯥꯝ ꯆꯠꯅ ꯂꯣꯟꯆꯠ ꯃꯌꯥꯝ ꯍꯣꯡꯉꯝꯕꯗꯤ ꯌꯥꯏ ꯑꯗꯨꯅ ꯍꯣꯡꯈꯤꯕ ꯑꯣꯏꯔꯒꯁꯨ ꯀꯩꯗꯧꯕꯒꯤ ꯏꯗ ꯇꯣꯡꯗ ꯂꯨꯗ ꯈꯔ ꯅꯞꯄꯅ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯖꯖꯩ ꯑꯗꯨꯅ ꯍꯟꯗꯛꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯃꯔꯨꯑꯣꯏꯅ ꯂꯛꯈꯤꯄꯨꯔꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯉꯥꯡꯁꯤꯡ ꯍꯥꯏꯁꯤ
ꯃꯣꯏꯗ ꯏꯁꯩ ꯑꯃ ꯇꯥꯈꯤꯕ ꯖꯒꯣꯏ ꯑꯃ ꯎꯈꯤꯕꯁꯤ ꯃꯣꯏꯗ ꯍꯦꯟꯅ ꯃꯣꯏꯅ ꯍꯦꯟꯅ ꯈꯪꯕꯁꯨ ꯍꯦꯜꯂꯤ ꯍꯩꯔꯛꯄꯁꯨ ꯍꯦꯜꯂꯤ ꯍꯟꯗꯛꯀꯤ ꯋꯥꯔꯛꯁꯣꯞꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯣꯏꯗ ꯀꯔꯝꯕ ꯍꯤꯗꯟ ꯇꯦꯂꯦꯟ ꯂꯩꯒꯦ ꯃꯣꯏꯗ ꯀꯔꯝꯕ ꯁ꯭ꯀꯤꯜ ꯃꯣꯏꯗ ꯄꯤꯊꯣꯛꯆꯔꯛꯄ ꯂꯥꯏꯅ ꯄꯤꯕꯤꯔꯛꯄ ꯒꯣꯗ ꯒꯤꯐꯇꯦꯠ ꯁ꯭ꯀꯤꯜꯒꯁꯤ ꯂꯩꯔꯝꯃꯒꯗꯤ ꯃꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯑꯔꯤꯕ ꯀꯜꯆꯔꯒꯤ ꯑꯔꯤꯕ ꯐꯣꯛꯀꯤ ꯏꯂꯤꯃꯦꯟ ꯃꯌꯥꯝꯁꯤ ꯃꯣꯏꯗ ꯈꯔ ꯆꯪꯕ ꯉꯝꯍꯧꯔꯒꯗꯤ ꯈꯔꯁꯨ ꯍꯦꯟꯅ ꯉꯁꯤ ꯍꯌꯦꯡ ꯃꯨꯠꯈꯤꯗꯧꯕꯗꯣ ꯈꯔ ꯁꯥꯡꯅ ꯂꯩꯍꯧꯕꯅꯁꯨ ꯃꯤꯔꯣꯜ ꯑꯃ ꯆꯠꯊꯍꯧꯔꯒꯗꯤ ꯃꯗꯨꯒꯤ ꯄꯥꯟꯗꯝꯅꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ 3 days ꯋꯥꯔꯛꯁꯣꯞ ꯑꯃ ꯁꯤꯟꯖꯔꯤꯕꯁꯦ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯑꯥꯎꯠꯀꯝ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯒꯦꯒ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯚꯤꯖꯟꯗꯤ ꯌꯥꯝꯅ ꯈꯟꯕ ꯌꯥꯏ ꯎꯕꯗꯤ ꯌꯥꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯋꯥꯈꯜꯗ ꯌꯥꯝ ꯆꯥꯎꯅ ꯁꯥꯒꯠꯄ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯈꯔ ꯉꯁꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯖꯜꯂꯛꯑꯦ ꯉꯔꯥꯡ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯐꯝ ꯁꯤꯜꯆꯔꯗꯒꯁꯨ ꯑꯉꯥꯡꯁꯤꯡ ꯖꯒꯣꯏ ꯁꯥꯕ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕ ꯉꯔꯥꯡ ꯎꯖꯔꯨꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯪꯖꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯖꯔꯛꯄꯁꯦ ꯑꯉꯥꯡ ꯈꯔꯗꯤ ꯒꯤꯐꯇꯦꯠ ꯑꯣꯏ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯄ꯭ꯔꯃꯣꯠ ꯇꯧꯕꯤꯕ ꯑꯃ ꯆꯪꯉꯦ ꯑꯗ ꯁꯞꯄꯣꯔꯠ ꯑꯦꯟ ꯄ꯭ꯔꯃꯣꯁꯟ ꯍꯥꯏꯕꯁꯦ ꯑꯉꯥꯡ ꯈꯛꯇ ꯅꯠꯇꯕ ꯄꯦꯔꯦꯟꯁ ꯃꯃꯥ ꯃꯄꯥ ꯑꯗꯒꯤ ꯁꯣꯁꯥꯏꯇꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯏꯟꯖꯦꯛ ꯇꯧꯗꯣꯔꯤꯕ ꯀꯩꯅꯣ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯃꯣꯏꯗ ꯁꯤꯟꯅꯒꯗꯧꯔꯤꯕ ꯄꯣꯠꯁꯤꯃꯁꯨ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯍꯨꯝꯁꯤꯗꯒꯤ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯃꯣꯠ ꯇꯧꯕꯤꯔꯒꯗꯤ ꯑꯦꯠ ꯗ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟꯂꯤ ꯃꯣꯏꯗ ꯑꯦꯀꯥꯗꯃꯤꯀꯦꯜ ꯁꯞꯄꯣꯔꯠꯁꯤꯃꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯣꯗꯔꯟ ꯑꯦꯀꯥꯗꯃꯤꯛꯀꯤ ꯁꯤꯁꯇꯦꯝꯁꯤꯁꯨ ꯐꯖꯅ ꯃꯣꯏꯗꯤ ꯆꯪꯍꯜꯍꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯖꯒꯣꯏ ꯇꯧꯏ ꯏꯁꯩ ꯇꯧꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯐꯥꯎꯈꯤꯕꯗꯨ ꯅꯠꯇꯕ ꯃꯣꯏꯅ ꯁꯛꯏꯕ ꯏꯁꯩ ꯁꯥꯔꯤꯕ ꯖꯒꯣꯏꯁꯤꯒꯤ ꯊꯤꯑꯣꯔꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯐꯤꯂꯣꯁꯣꯐꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯍꯧꯔꯛ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯗ ꯌꯥꯎꯅ ꯆꯠꯈ꯭ꯔꯒꯗꯤ ꯇꯦꯂꯦꯟꯇꯨꯒꯤ ꯃꯊꯛꯇ ꯃꯁꯤꯅ ꯑꯦꯀꯥꯗꯃꯤꯛ ꯑꯣꯏꯅ ꯆꯪꯁꯤꯟꯕ ꯉꯝꯃꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯒꯅꯤ ꯑꯩ ꯁꯣꯏꯗꯅ ꯊꯥꯖꯩ ꯑꯉꯥꯡꯁꯤꯡꯁꯦ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯑꯉꯥꯡ ꯌꯥꯝ ꯌꯥꯎꯏ ꯃꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯁꯤ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯦ ꯃꯥ ꯁꯤ ꯑꯣꯏꯔꯛꯀꯅꯤ ꯁꯤ ꯐꯥꯎꯔꯛꯀꯅꯤ ꯁꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯁꯔꯀꯥꯔꯅ ꯄꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯗ ꯄꯤꯕ ꯁ꯭ꯀꯣꯂꯔꯁꯤꯞꯅꯆꯤꯡꯕ ꯐꯦꯂꯣꯁꯤꯞꯅꯆꯤꯡꯕ ꯈꯔ ꯂꯩ ꯃꯁꯤ ꯁꯣꯏꯗꯅ ꯑꯉꯥꯡꯁꯤꯡꯅ ꯊꯋꯥꯏ ꯌꯥꯎꯕꯤꯔꯕ ꯑꯗꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯕ ꯑꯩꯈꯣꯏꯅ ꯈꯔ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯑꯐꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯊꯥꯖꯩ Thank you very much. The last one question. Handaki 3 days workshop sigi outcome haigada body complete outcome de have yaro as power tathara pase ojana ujabda ojagi nunda power wakulonda si tawri mai khadi pai puram puno paktasu ꯑꯁꯤꯁꯦ feel to vibra ꯃꯁꯤ ꯍꯪꯉꯛꯄꯁꯤꯃꯛꯇ ꯑꯩ ꯇꯨ ꯆꯨꯡꯕ ꯐꯥꯎꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯥꯈꯠꯆꯔꯨꯔꯤꯁꯦ ꯑꯉꯥꯡ ꯀꯨꯟ ꯐꯥꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯟꯅ ꯑꯩꯈꯣꯏꯗ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩꯅ ꯈꯟꯖꯔꯨꯕꯁꯦ ꯄꯨꯔꯥ ꯑꯔꯥꯟꯕ ꯑꯣꯏꯔꯝꯃꯦ ꯉꯁꯤ ꯐꯥꯎ ꯉꯔꯥꯡ ꯐꯥꯎꯕꯗ ꯑꯩꯅ ꯊꯦꯡꯅꯖꯕ ꯑꯉꯥꯡ 64 65 ꯀꯨꯝꯕ ꯁꯨꯔꯝꯃꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯌꯥꯝꯅ ꯊꯥꯖꯗꯅ ꯆꯍꯤ 4-5ꯗ ꯁꯨꯔꯕ ꯑꯉꯥꯡꯅꯒ ꯃꯣꯏꯅ ꯋꯤꯗꯥꯎꯠ ꯃꯣꯏꯗ ꯇꯝꯃꯨꯕ ꯌꯥꯎꯗꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯔꯤꯗ ꯎꯔꯨꯕ ꯈꯔ ꯈꯛꯇꯅꯒ ꯍꯦꯛꯇ ꯌꯥꯝ ꯃꯥꯟꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯃꯅ ꯁꯛꯄ ꯑꯗꯨꯃꯥꯏꯅꯒ ꯁꯛꯂꯛꯄ ꯊꯦꯡꯅꯖꯔꯦ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯤꯕꯁꯤꯃꯁꯨ ꯃꯁꯤꯗꯤ ꯁꯥꯊꯤꯅ ꯑꯩꯈꯣꯏ ꯊꯥꯖꯖꯗꯕꯅꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯥꯒꯤ ꯏꯆꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯝꯍꯟꯅꯤꯡꯉꯤ ꯋꯥꯈꯜ ꯌꯥꯎꯍꯟꯅꯤꯡꯉꯦ ꯃꯃꯥ ꯃꯄꯥ ꯃꯌꯥꯝ ꯄꯨꯟꯕꯤꯔꯤꯕꯒꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨꯗꯒꯤꯗꯤ ꯍꯦꯜꯂꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯁꯣꯁꯥꯏꯇꯤꯁꯤꯅ ꯈꯨꯟꯁꯤꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯀꯜꯆꯔꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯐꯣꯛ ꯀꯜꯆꯔꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯖꯩ ꯃꯌꯥꯝ ꯄꯨꯜꯂꯒ ꯇꯥꯟꯅꯔꯒ Thank you very much. Thank you. Isuna the workshop Nangsingu folk song kena sumberang katamba diriba 3 days workshop siga natang se jauh nina dari wang masih program simatanda nang na feel to ba si kana roy adun nang feeling ꯑꯉꯥꯡꯁꯤꯡꯗ ꯊꯝꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯒꯤꯗ ꯃꯪꯀꯥꯕꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯕꯔꯥꯛ ꯇꯝꯄꯥꯛꯇ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯍꯥꯟꯕꯗ ꯌꯥꯎꯖꯩꯕ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯦ ꯍꯥꯏꯕꯁꯨ ꯌꯥꯝ ꯊꯣꯛꯂꯛꯈ꯭ꯔꯦ ꯑꯄꯤꯛꯄ ꯑꯉꯥꯡ ꯆꯍꯤ 4ꯗꯒꯤ ꯈꯔ ꯍꯦꯟꯕ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅ ꯃꯥꯒꯤ ꯋꯥꯔꯛꯁꯣꯞꯁꯤꯗ ꯇꯝꯕꯤ ꯇꯥꯛꯄꯤꯗꯨꯅꯀꯣ ꯂꯝꯖꯤꯡꯕ ꯑꯃ ꯄꯨꯔꯛꯄꯁꯦ ꯑꯍꯥꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯊꯪꯁꯨ ꯈꯔ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯖꯩ ꯑꯗꯨꯒꯀꯣ
ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯌꯥꯝ ꯀꯟꯅ ꯍꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯗꯤꯀꯣ ꯃꯥꯏ ꯑꯩ ꯏꯆꯥ ꯑꯅꯤ ꯑꯃ ꯅꯨꯄꯥꯅꯤꯀꯣ ꯃꯥꯏ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ ꯃꯇꯨꯡ ꯏꯟꯅꯗꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯜꯒꯨꯝꯕ ꯌꯥꯝ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯩꯅꯗꯤ ꯃꯥꯁꯦ ꯅꯨꯄꯤ ꯑꯣꯏꯍꯟꯖꯅꯤꯡꯕꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯁꯦ ꯖꯒꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯄꯨꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯣ ꯃꯥꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯏ ꯃꯥꯅ ꯍꯟꯗꯛ ꯊꯋꯥꯏ ꯌꯥꯎꯕꯁꯤꯃꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯁꯣꯝꯗ ꯑꯁꯤꯒꯨꯝꯕ ꯐꯣꯛ ꯗꯥꯟꯁ ꯑꯃꯁꯨꯡ ꯏꯁꯩ ꯇꯧꯕꯁꯤꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯕ ꯊꯝꯖꯩ ꯁꯤ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯃꯧꯈꯨꯝꯕ꯭ꯔꯥ ꯅꯍꯥꯟꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯤꯆꯦ ꯃꯪꯀꯥꯅ ꯅꯣꯏꯒꯤ ꯖꯒꯣꯏ ꯇꯧꯕꯁꯤ ꯅꯪ ꯇꯝꯕ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯏ ꯁꯤ ꯇꯝꯕꯤꯔꯤꯕ ꯆꯤꯆꯦ ꯃꯪꯀꯥꯁꯦ ꯃꯁꯛ ꯐꯖꯕ꯭ꯔꯣ ꯐꯖꯩꯌꯦ ꯃꯥꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯐꯖꯕ꯭ꯔꯣ ꯅꯪꯁꯨ ꯖꯒꯣꯏ ꯈꯔ ꯍꯩꯔꯕ꯭ꯔో ꯏꯁꯩꯗꯤ ꯍꯩꯔꯕ꯭ꯔో ꯍꯩꯇ꯭ꯔꯤ ꯑꯗꯣ ꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯇꯝꯕꯁꯤꯕꯨ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏ ꯑꯁꯤꯒꯨꯝꯕ ꯑꯇꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯇꯧꯈꯤꯁꯤꯔꯣ ꯑꯇꯩꯁꯨ ꯇꯝꯅꯤꯡꯉꯤꯕꯣ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔ ꯂꯩꯔꯤꯁꯤꯅ ꯐꯔꯦ ꯐꯔꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ